IDP Singgi wakat pisin baset kiba Popilan bu pulisna phajin kiba adu athubada thadu haina IDP Singna lamsang PS ta thomjinkhre. Singer Arbin Soibam amadi Lakshmi accident thoktuna hospital da admit tawkhre. Hauziki oinadi Arbin Soibam gi haksangi phibam Keisu Thoidokpa Oidre yam thuna phaba oiresanu. Supreme Court na laibaki mafam punamakta pombula thaba thingnaba khangankhre. PM gi khongsat yaningdaba phongdoktuna Youth Congress na khongjang sangsinkhre. Narendra Modi down lauduna MPP Youth Wing na khongjang sangsinkhre. India government na matam pumbada Manipur miyam gi damak lepli Narendra Modi. Free movement oiradi highway da chatpa yahan biro haina ima singna Kanglaton biromda sangsinkhre hairi. Lamhui ama kallaga Manipur Zoological Garden da thamkhre. Kangleipak ta khong hamjinbada police patrolling chatpada thengnaduna phare hairi. Khoisaunaraba ima kayana Kangpokpi tamna khongna chatpa haukhre. PM lakpagi khongsat yaningde haina maru kokpa yaunakre. Pung kharagi khongsatta PM Narendra Modi Imphal laklamle Kanglup animaki IDP Singga Wari Sanakhre. Iramdam sigi naro na ikhoigi ise isan ima sing ngakpi senbiba ngamdrabada hinglubagi atra karino thengnakhini hanba leita soktha tauda ima Manipurgi damak tunglamchatki damak haina anan waheng bamna phongdokhre. Prime Minister Narendra Modi gi visitagi Manipur miyamna karigumba amata expect tawningai leitre former CM Okram Ibobi.